पीरिबा गार्जियन सिंसे आया बना लोमी ngantani लोमी सिंगी ओ इरिबा हौजिक मोगी इंटरेस्ट क्वेश्चन अमता हंजगबे असगी ममादा मैम की स्पेस ता अखगी यूट्यूब ता फेसबुक ता बयान थेनजरे परमाकल्चर हाइबा मनो कल्चर हाइबा कुंबा परमाकल्चर हां मसिगी बतांदा सोइदरमकी गार्जियन सिंगनेसु खंबिनिंगम गनी अदने मसिगी बतांदा मैम ना तापिरमगदि याम नुगाइजगदी कनोसे आईगी ख्वाइदगी एरिया ऑफ इंटरेस्ट हाइरगदी सिगी फील्ड सिने अदे स्कूल की एकेडमिक ओइबसिदा आइना मसि याम थवाय यावरोइद्रा हाइदना अंगा ngaktasu ओइबनिना न तौबने अदो मनिंगदा लेबिरिबा गार्जियन मैम सि कनोदिगी कक्सिंगी कनोसिदगी कम्युनिटी सिदगी ओइबनिना अमना अमा नाकल अमना अमना नत्रगदा इंसांग इंगोन खितसु कोइबिरमगनी अदगी लौ बिरमगनी ना आइना थाजजे सिदा अनोबा कांसेप्ट ने मासे कुइदी कुइरे 1970s दा फोंगिबा थेसिस अमगने अदो हुजिकता वर्ल्ड वाइड ओइना याम चावबो मूवमेंट अमोइना मोमेंटम गेन तौरइबा चनरइबा संदोरइबा हाइतारे परमानेंट एग्रीकल्चर हाइदना कांसेप्ट अमा लैये परमानेंट एग्रीकल्चर सिदा हाइरिसि अखोइगी इंडस्ट्रियल एग्रीकल्चर हौजिक हौजिक लौ उरिबा मेथड अखोइना कइनो अमदा लौफम अमदा अखोइना चाही अमदा फौ लोकपा डबल क्रॉपिंग अमगना इसिंग माइसिंग लैरगना हवाई ट्राककुंबा लोकपा लौरोक्सि अनिर खतंग मैक्सिमम दा लोकपा ngamba adagi kano atai normal condition dana lorok amadai hena lokpa yadaba agriculture si masi kai haina khoi gi language ta kai haina kauge da industrial agriculture kawi industrial agriculture si agriculture haiba lau patha haiba si masi mioi bana hore isi lising tara mu khatangai ri ba sahi lising tara mu khatangai jari ba si sahi lising tara si matung da britain da industrial revolution la aba matung sa agriculture si yam sathina intensive oi ba changes me ama purakreba industry sigi agriculture si kaino masida changbada input sida darkar oiri si labor pangal ani subada har mapandagi sangiba poche ahum subada til hidak mathangda napi hatna ba we decide si sing siam changeba si sing ji changba method changbagi process sida ikoina laihau se manghalle laihau si nongmagi pothok se sum hantarakpa aikoina aigi particular lokpham amadagi thoiba pochi har asukamatik hena hapa kanda khatang pothok si magi hanagi chang na trak khitang hengat pangamba har si haptabada aikoi logi yil si pothok si handaramganeba chi hoi adagi kano singsina lo uba matamda masigi whole problem se Australia da scientist amagakna bill demolition ka we ma se magi marup David Holmgren haidana moi ani sena Australia da 30 years sangna research tawe aikoi gi lau pathap se kamaina semdokani lau pathap si semdo matungda chinjak si industrial agriculture si dagi thaidora kan sida lomi sing si mapangal kalhalaga aikoi karam haina awon basi purakani ahong basi kamai pura amga dagi haidana moi ani sena sahi kuntra sangna research tawe ba sigi research ki thesis se permaculture 1 haidana mana moi ani na phongame permaculture 1 sidagi ngasi sandorokasina ngasi India da South India da yore North America, Latin America, Bangladesh, Nepal, South India da hairaga, then Thailand, Malaysia, Kuala Lumpur, Hong Kong, China gi am chawba part mafam singsida yam phajana practice tawreba sigi permanent agriculture haise permanent agriculture haibagi arthadi kaino haibada aina uriba lau se permanent oina adum lau raga thamdoine ba system se degrade tawdabida ngasai gi har so hapoi til hidak su sairoi laugi phaidom se ai tawdrasu yaeba thajabi bra England dane khoina ingonsi lausi ingonsi koiba loira kansida ai khoina phaidom se mung nauna tawba honabada adagi amadi lausi khoina bu honabada pangal yam changeba khwaidagi waba se aigi napi pengbaga sampot khoi besigo oiramgane na khalleba phaidom semba se ado nordic method haidana permaculture na ta isi laihau si phaidom se sum kan chandaba adum hom launa thambaya bagi technique se laire bauji aina sangna phaidom si lau amuk khoiba loi kanda amuk tawni madu nongni ni dam leibak se khara lauksalakani lauksalaka sida tawba numitu dadi ai haipet khuchi swai muk phuk thingjan ba yaramgani phaidom sida nini humni surakanda di kan grane ba country kan grani adui potu da kai chinjak puthorakani puthorokrabani ha si tikatana hapsan doine ba in the process
adubu permanent agriculture da tawri sidi ngasai gi nangi khwai da gi laiba phaidom se nang chahi ni phu hena phaidom tawdaba phaidom se England da layeba phaidom se sok tawdraba tawba gi darkar oirojaba adugi si just one kaino ni ko oithokpa yaba pot ni ko aduna mana tawri si kaino aina uriba lau se si sida scientifically aina darkar oiba si kaino lomi sina darkar oiba si kaino magi masagi chajana bane kai puthokna bana kai yonna bana kai haiba sida scientific oiba pattern amada aina kaiguma area ama piba matamda sigi area sida sanaga da si oini nangi darkar gi matungina sigi system sida design tawdene landscape am pira kan sida awangdana kai thaba makhadana kai thaba pukrina kadai da thamba ising tungna ba kaino singsina karai da kai hapa sidana kayam nemba pambi thaba kayam wangba pambi na karom thanga thaba sigi formula mayam se tambi ba permanent agriculture gi course sida tambi ba se sigi formula si apply tawra kan sida ai hobadagi hona ai le house sem ba tambira ani soil making tambira ani ai gi le house de yawga da ba pot si kaino ai koina labuk ta karak law hai tok ba ingon da semi ba phaidom du da haipet hangdu ga yeng ba matam da tin na ma da thengna bra yeng biyo ba tin na ma bu thengna roi ba tin midna ko phai dagi haura kan sida koina midna uba bawda tin thok phawda makhalgi wahai bedagi na adagi nangi tingong kangong nangi kazapi everything loina leigada ba sigi leidoi si kaino nang soil sida mogi machinjak ama koina hapam changi ba machinjak to kemta nate nangi sida tare ba una wana akang ba asang ba mayam se si formula ama khakta koina yalaga happy gi dong ba aduga mathakta napi si pengdana ba napi hodana ba koina magi soil si cover tawna ba gi technique lei ba sigi si tawrokpa matamda aikoina leibak si handaki lau si loirakpa matamda hangdorokpa matamda khoiba loikhrakanda leibak si kaino tawroiba adagi hawjik laurok pandhani ko aina si yamna kano important oina khanje koina lau loiraga saru mai thabase thabi ganoba lau khawgiba maphamda noigi lau yeiba maphamse sida happet observe tawbiyoba lau yeiba mafam sida taba hayeng lau urakpa matamda next year gi lau si phajana horokpa matamda lau yeiba mafamda hoba phau pambi do aduga lau yeidaba mafamda taba phau pambi duga phabasi lau yeiraga yeigiba phaudi adigi charu phata haudi meyam ta hoba mafam do aduda hoba phau duna hen wang baneba sigi si ise hoi mathang chahi dang tang yeng biyoba masina hairi si kaino habada aikoina phau si yeiraba matung sida hapetang sampot khoidok piroba likely yam luna nataba khoidok pirama matung sida akoina phangi ba charu mayam do aduga loina na akoi gi yumdagi ngondagi tholakpa santhi se phajana thipiro thilaga lau si phajana sakhai biroba santhi sina tawdoi mathau se ani ni mana hambada har pirani aduga santhi sida mahik yaweba ruminants sanjing sigi magi gattagi tholakpa mahik aphaba mayam am yawriba adui mahik singduna cellulose tum doineba aduna kaidogedagida sigi mahik se akoina soil da yawhanba ma changeba aduna santhi si sakhai biro aduga sakhai biro matung sida charu sina thana kupsan biro aigi lopham se ising phajana thumna sai san biro ngamagana ising leitragana leave it just like that hangaga thambigano ba leibak se nungsa sukai yehen ba yade ba nungsa yei ba leibak ta mahik leiba ngamde mahik leitama leibak to lei house lei roeba mahik lei hen ge hai taragadi akoina mahik ki machinjak pigada bane ba tin kang sigi machinjak se ngasai santhi duga charu duga na pidoi neba ngamagana una akangba loina hapsan biro asangba so hapsan biro hapsala kan sida khumjala thambi groba aikoina next ki low udribo se ma se lengdana thambi groba charu du patkhra neba adu dang tang low du ubiyo ba next year fertilizer darkar oi bra habise amutang yengbiyo this is happening aduga aigi demonstration farm tawra kanda di aina dry farming sisu ai kano tawge na khalleba lomi singsida tambi ge na khalleba maramdi dry farming si kaino low se pedi se khoina uba matam da ising da uidana ising da uri si yam intensive oeba adu global warming da sumana mathau yamna mateng pangba nung ising da tawba sena methane se yam produce tawbani na temperature se yam carbon se yamna methane se yamna atmospheric kano si wangkhat haleba aduna low si leibak ising yaudabida soil si mara phajana aikoina leihau si sema kan sida dry farming haidana kangna lawsi uba yaiba this is happening in Hyderabad aduga Bangalore yam phajana tawe sigi si akoida hujik January da langai yana nongpok sanjen bamda ama leibane farm ama sigi sida permaculture design course haidana PDC se January da tawdorabane ai kai mafam sabra I lo share tokjarake sigi PDC se aina ichi hoi adagi sida yama ibung hoi myam yawri sing sida aina haijaning basi noi lokhoi loina makti chaloi PDC sida adubu representative oi ba yam hai sing ba mi
thawai yaw lau pathap se yam thawai yaw mi kharaga khun gi lekai gi amamam guma nominate tawraga ne PDC se yawhan bi hoba adu juna collective effort ora kan sida permaculture society ma Manipur gi sema kan sida ai khoina chinjak sida at least chinjak sidang mingonda gi leidaba ama changi ba khwai hamba da Manipur khoina Manipur kansi lebak sem si hai taragadi sigi se collective effort ni aduna khoina calculatively hotpa matamda loktak ta leiba fum mayam se khoina lofam on thokpa matamda lofam on thokpai technique leire ba huji permaculture da loi tambira ba ngakta ne ba chinam pass haidana Mexico da tawrisi moi ge floating bed high floating bed ti makte nate lake sida kamai tawre vegetable bed si pulap luphal laga thamdoi ne ba luphal la thamakan sida mathak si udoi ne mathak sida thadoi ne ba pot se sigi sina kamai tawram ge da Aztec civilization se entirely huji ki high riba floating bed sing se sida saram me ba this is nothing part of the huji tawra permaculture gi kano se sidagi am sauna derive to ba mana research tawri pot sida aduna adu itaragadi ai khoi ge loktak to huji phum madana naturally occurring land mass mayam ama leiriba adu itaragadi phum si khoina what if sida leiba taw si hatpa ngamde haire taw hatpa ngamde ba lomi mayam sina ngami mayam sina taw si asuke mating sturdy oi ba yam sathi ba makhal gi wit amane ba with to taw si problem ne ba taw si problem se khoina solution on thok taragadi taw du gi season ba mam puthu ane ba adu at the same time taw du manage taw bangam dore ba ngam taragadi government gi effort piu hai ba ai government da time and again approach am taw ba sigi poche noi gi funding darkar oi large scale da taw se hai taragadi adu itaragadi effort se thadaraga loktak ta leiba khoi gi phum mayam se phum seng bagi thok mok tawraga ha crore kya no hura laga taw bagi wathok oi dana hoje dum tawi na tro phum du productive force on thok na bai kok to kitang thadage ta lei dana moi hura ngada sum hura lo apa bathabuk su ka tawramo ba adui ma hoda crore kya sahum ga kumanga ra kun taruk la pro hura ngre na loktak scam da tawri do phum da ma de ong piek ni som na kanam thangjan ni som de du senge na moni adu gi bilam mukai ni adui de mama lai bak ni khito so phaba thaba khara di taw ba yai dana adu da lo ba yai ba taw si haibane thawai yaw de ba sarkar so kaino at the end ai khoi dane ba khoi sana taw doi ne ba matam change ba men power change ba aduga loktak si khatang da akoina ne chinjak se thaba matam da ne loktak ta leiriba phum si khatang thaba da entire valley gi chinjak supply se 80% akoina supply taw bangam gane ba maram di kai gino monocrop na te ba ama khatang puthok toi na te ba permanent agriculture da taw doi si polycrop haidana makhal human sina mioi ba mane hingba da chang ba pot khuding makse chinjak energy in terms of mai diesel sungba yai ko khoi pambi dagi diesel sungba yai ba wit dagi dum sungba ya doine sigi nang sigi thoklai ba kaino sidai su dum taw mayam sidai su khoi diesel sungba dum yai ba electricity surplus puthor ka doine sarkar da yon ka doine water akoi isana sarkar da lei roi doine aduna permaculture society sing se completely self resilient oeba Australia da lei New Zealand da lei matang saba matam da kai Facebook da adagi social media da ai thadorake adum yengbiyo ba moi da tawri mayam se kai tawi moi gi society sing sida moina chinjak mapan da yole surplus to putho abani na principle ama lei you trap the free energy high permaculture da free energy di kaino wind sunlight gravity water free energy ne bako sigi free energy mayam se khoi gi system sida igi design sida loi trap tawra thamdoi ne ba si trap tawra thamba matam da ai gi production se mafam du gi productivity se automatically wang khalakane ba formula mayam se pala sen ba matam da adoi taraga di ai surplus puthora ane ba ai gi surplus tu gi mapu do ai oi doi ne ba not some corporate or a government agency aduga ai gi surplus to aina kai dore cooperative society cm ba moi da tawise cooperative society cm ga marketing agency ma thamme adu duna mapan da yole ba village na tawrise aduga makhoi da electricity se moi government ai leide moi masana sungjaba electricity do moi masana season je surplus putho kan sida sig electricity se government tam yole ba moi da leiba ising moi da leiba resources moi da leiba mineral moi masagi loi oyeba because kaino praja ama haibe se mapi pantang da praja ama haibe sida gi hena mapangal kan ba se leite ba aduna sarkar na kai dore fracking haidana oil exploration tawdoine na oil drill tawdoine na laeba moigi eco village permaculture society sida government na police thajale drill tawdora bani shut down tawre ko praja sina kai dore praja sina shut down tawre khale se government project se tawba matam da government na moigi supply chinjak supply energy supply ru thingjan gi taragari praja sing do dum negotiate tawraga compromise tawraga doina tra but here in the case what happens is that moi mapan dai pot lai drabani na nawa lo de noi sa khona completely shut down tawri chinjak su pi re electricity su pi re ba
government upai leitre dana within a week Australian government se fracking gi project to cancel tawr kan se moi mai thiraga handokhiye ba aduna traba khoina pamis kanam dai ma pan tang dana sarkar gi su kanam dagi ma pan yaw dana ai isana pothok khuding mak loi puthoga hingmangam ba khunai amaduna traba adugi khunai amado amamma pangal kala kanda ne ba Manipur haiba sahi lising ani hena mikha pondana ikoi si largely resilient oina leirami sigi maram mayam ama sigi fundamental breakdown mayam ama lakpada gi ne ba ngasi akoina loina mak soithare iba mayam si aduna chinjak ta gi hoba ma change haksang phana leiba ma change aduga akoina setliba fi se textiles ma su target toba ma change ba this is very much possible oitho leiraba pot ama gangi adubu revolutionary oiba scale da peaceful method ta toba ma changba khulai pairaga akoi huji IGR south ta natraga leima khongda leiriba Assam rifle ke mayam ji akoina jagat mumbai khulai paira pusallaga akoina attack tawraga overthrow toba ya gadaba natte Manipur police poiro state kanobu poiro lalho basu dungaire nongmai paira moina akoida kapken tanarakani micham akoina karai da tanara moi thiru doino thereby kaino micham akhoi gi pangal semba ma change ba adugi pangal du kaina sembani aikoina chinjak puthokpa mahai aphaba haiba haksang phaba si change ba aduna January da langai da tawdori ba PDC sing se aina sida mafam sida tinbiri ba low bagi background leibi ba kano ichini naw sing sida ina request tawjaning basi khabar da TV da kaida masigi advertisement so dum hapsarake adu masigi sida ai gi phone number so dum leibire aduga coordinate tawbiraga sigi se kaksing gi oiba yamna adum sandokhiba yaba thawai yauna kano tawna miyam gi damakta masigi knowledge si disseminate tawna bada mateng pang bangam gadaba mi nominate tawraga thagat piro PDC sida yawhan biro then punsi se amohanna sigi PDC si loi gi badadi aikoina akoigi problems payam jida uriba perspective se pura hongane ba honga kan reality se sini khanga abanina wakhal da sunu ngaire aduga okay another world is possible oi thong ngai oi hena phaba punsi rola ma pura pa yai habase khanga akanda arapa hongba do akoi pulap ki oi ba tungi oi minna ba ai si request tawjaning question lai biri bra Thank you.